Nupida Karan Taruba AR Police na fare haukiba leba pukpa numit ki nungthilda Ukhrul District ki Fungrei thangda piklibi nupi macha anida Karan Taruba Samrafals ki jawan ama Ukhrul Police na fare hairi paw asina makha tana hairi bana AR asina Karan Taruba nupi macha ani adu chahi tara amasung taraga mathoi gi longani thaudo adugi matangda witness sing na hairi bana nupi macha sing aduna lambi da chalingai da AR gi jawan aduna makhoi ani gi manungda ama bumhang na thaurakhiba bolero jeep adugi maningda namfu da chingsin na honaki thaudo adu da manang nakpada lairiba miyam sing chance laktuna kari tauribano haina hangbada angang nupi macha ani adu yamna pakhatna AR gi jawan adu da khut thinuna kapki AR gi jawan adu nisa yamna ngauman khiduna ningthina chatpa fawa ngamdrei thaudo adu ga mari leinana nungthil pung ama rom tabada Ukhrul police ki kangbu ama laktuna chenari ba Samrafals ki jawan Madan Singh farga police custody da thamduna kidnapping case ama register tawduna investigation chathaba hokre leingakna changwa chatpigi seniek chana handana ba thawrang lokhotpa leite ATM sing da chama chani marang kaina fangana ba khangan kre leingakna lupa changwa chatpigi seniek chana handana ba thawrang lokhotpa leite haina press information bureau PIB gi report amana phongdorokdi mathang chegi March tha dagi leiba sida changwa chatpigi seniek chana halare haina social media da aranba paw sandorokpagi matangda PIB gi report asen hai leingakna changwa chatpigi seniek chana handana ba thawrang lokhotpa leite Miyamgi khudong chanabagi damak lupa chama chatpi amasung chani chatpigi seniek marang kaina fanganaba akhanaba thawrang ama Lokhalakpani thawrang asigi saruk ama oina Reserve Bank of India RBI na handakda public bank sing amadi white level ATM operator sing da lupa chama chatpi natraga chani chatpigi sanet sing ATM khudingmakta marang kaina yawhanaba khangan ki RBI na thokiba cherol ama na hai micham miyamna pot chai leibada khudong chanabagi damak bank amadi white level ATM operator khudingmakna lupa chama chatpi amasung lupa chani chatpigi sanet sing ATM sing da marang kaina fangan gadabani mathang chahi gi March kuntraga mathoi fawbada leiba sigi mafam pumna makta leiriba ATM da chada 90 da lupa chama chatpi natraga lupa chani chatpi gi sanek khaktamak fangan ba wafam su RBI na mari leina ba sing da khangan ki RBI na pirakpa guideline asigi matungina handak marak ATM khudingmakta chama chatpi amasung chani chatpi gi sanek marang kaina fangalakpada mioi kharana changwa chatpi gi sengek chanaroi haina social media da sandorakpa thengnabadagi miyamgi chingnaba kukhannabagi pandamda PIB na wafam asi phongdorakpani tongan ba YouTube channel singda mathang chehigi March tha dagi leiba asida changwa chatpi gi sanek chanaroi haina sandorakpada mioi kaya marumi paiba pongnaki panba yabadi kumja 2023 gi May 19 da RBI na clean note policy gi saruk ama oina lupa lising ani chatpi gi sanek withdraw tawnaba thawrang lokhatki chahi adugi September kuntra fawbada hariba sanek sing adu RBI na sakhanglaba bank sing dagi exchange tawnabagi khudong chaba piki Churachandpur dagi nupi ani Assam police na lupa crore 90 gi drug ka kona na fare thasi gi kunga humdoi gi numidang wairamda Assam amasung Mizoram gi lona badalairiba Dolai police station gi manung chanba Assam gi Dolakhal border outpost ki mamang dagi Assam police na bolero pickup truck amada lakhiba Churachandpur dagi mioi ani dagi lupa crore 90 gi value oigadaba yamlaba drug ka kona na fare hairi pawsina makhata na hairi badi akhanaba paw ama fangbadagi chathakiba operation adu da yamlaba drug ka kona na faraba mioi ani adudi Churachandpur gi lamka dagi Samuel Lungdim kungataret apokpa leikhidraba Jampau Lungdim amasung khul adumak chadagi Andy Kuki kungataret apokpa Khaipai Kuki kawi mioi ani aduna bolero pickup truck AS01PC 8976 ta tonglaga yamna chingnaningai oiba mawng lakpadagi Assam police ki kangbu aduna khamlaga check tawki loinana gari aduda khanana design tawba arunba chamber amada lotsillaga puramkhiba yaba tablet piece lak ahum phagatki yamlaba drug sing adu tongan ba amuba machugi polythene bag kuntra da ningthina pack tawduna puramkhibani farba polam sing adu black market lupa crore 90 hengani drug detection kit na makhoina puduna lakhiba sing adu methamphetamine tablet ni haiba confirm tawkre yamlaba drug sing adu independent witness ki mamangda seize tawbaga loinana drug sing adu puthok pusin tawramba gari adu busu police na fajinkre farba mioi sing adu wahang paun chathabada yamlaba drug sing adu Churachandpur dagi purakhibani loinana drug sing adu Kasar district ki tongan ba mafam sing da chaithokina bani haiba confirm tawre thaudo dugi matang da Kasar gi SP Mumal Matana haikibada faraba makhoi sing adugi mathakta police na case ama register tawbaga loinana drug lalonbagi network asida chenariba sing mapung fana fagatnaba investigation gi thabak chathaba hore mioi sing asigi mathakta angi oiba akanba thabak sing lakhotkani hai laiba yonbagi matang da thokiba notification chatnaba yaroi land resource department gi policy amu hana yengsinba mathauta UNC Manipur lengang na handak lamgi matang da
Thokiba notification Article 371C Nathairamba Maramna Constitution gi mayokta lei haina lofam thoi tribal singi hak ikai khumna duna Land Resource Department ki policy adu amu hana yengsin ma thau tai haina United Naga Council UNC na phongdorakli UNC na thadorok pa cherol aman hai Land Resource Department na September taraga nipa na thokiba notification adu lam leiba yonbaga mari leinai Manipur gi oina di chingi lamda leiriba tribal sing da ngaklo piriba Indian Constitution gi Article 371C gi makhada yauriba special provision gi mayokta leiba thawong oina thokle notification adu kaklaga chayetnaba leitana honabi haina cherol asina makhata cherol asin hai chingi lam leiba yonbagi matangda di hill areas committee gi makhada leigedabani haina India gi hana gi president Dr. B.B. Girina 1972 da order ama thokre traditional gi oiba chanabi asi chingi lamda maming tagini Manipur Land Reformers and Land Records Act 1960 gi makhada More Chuarchanpur Chandel amadi Khawpum Beli gi tampaki mafam kharada chatnaba natana chingi lamsing da leiba yonbagi ain gi chatna kanglon leite travel gi lamsing asi furuf sagai chief natraga kanaguma amana mapu oibiyai adumoina mak customary gi chatna kanglon ingadabani maram aduna handakta Land Resource Department na thokiba notification asi Manipur gi chingi lamda leiriba travel furup sing tanaramdabana state pumna makta chatna hanba tarabadi achoba irang ama thongnabagi chebau piba oina thokani mari leinaba department na notification adu kaklaga amu hanna yengsingadabani amasung constitution gi article 371C gi makhada chayenaba leitana bahona biu haina UNC gi cherol asina makhata na phongdorakli amarom the Land Resource Department na lam leiba yonbagi matangda September taraga nipan da thokiba notification adu Anal Naga Tribe ki apex body ama oiriba Anal Naga Tangpi ANTA na akan mamong di yaning daba phongdorakli governor na hiramasi gi matangda khanaba mieng changadabani hari Travel Girls Hostel dagi paramilitary lathokadabani Imphal gi All Lambulen da leiba Travel Girls Hostel da lenga asina paramilitary forces sing thamjiliba se October 9 fawbagi manungda lathokadabani haina Travel Youth Council Manipur TYCM na Manipuri Governor Ajoy Kumar Balada ultimatum thakre TYCM gi ultimatum adu da Manipur gi irang asiga mari leinana lenga asina travel maheroi nupi singi leigadaba hostel asida paramilitary forces sing thamjinuna travel nupi maheroi singna tongan class yawa session hawa amadi admission tawbagi matamda leifam leitabagi khudong chadaba sing matam sangna mayokna duna lakliba si mari leinaba department amadi lenga asina khangbi dana lakli masina maram oiraga arapa chingdagi Imphal da mahi masing tamba lakpa travel maheroi nupi singna tatana academic year sing matam chana phangawdabagi awaba kaya mayoknari khudong chadaba sing asi yenglaga TYCM na tangai fadana hojik All Ambulen da leiriba Travel Girls Hostel da thamliba paramilitary sing October 9 fawbi manungda lauthokhigadabani haina governor gi pukning chingchinbani kariguma council gi haijaba si tabi daba tarabadi makhal makha kaya gi khongjang changsilakani masida thorakpa fafattagi tekchak pumnamak State Government Chief Secretary, Additional Chief Secretary, Travel Affairs and Health Department na pigadabani hiramasiga mari leinana council asina su Manipur State Commission for Scheduled Tribe ki chairperson da chitha dunu khangankre MNF IM ga Mizoram gi MNF ka mari leinade Mizoram da based over Mizo National Front MNF ka handak da nongna Manipur da form tawba Mizo National Front Integration Movement MNF IM ga mari suklei leinadi haina phongdorakli MNF General Headquarter gi Secretary Lanmangai Jwalana Thadorok Pacherol amagi matung ina Mizoram gi hojik akanba political party khaktana tana yamna liraba organization MNF ka handakta Manipur da semkiba MNF IM ga kariguma hiram amatada mari leinade tha sigi taraga mangada MNF IM kauba organization ama Manipur gi oina safongle haina lauthokhibaga loinila organization asina Mizoram ga amata oina chaminaba natraga Indian Union gi makhada Union Territory status ama tanabagi khongthang sing laukhatlagani hariba si Mizoram da base tawriba MNF ka mari suklei leinadi amadi MNF ki knowledge yaudana phongdokhiba wafam ni hari cherol asina makhata duna hai MNF IM na safonglaba matung amadi safongdringai mangoina na Mizoram da base tawriba MNF ta tanaramba amadi phawna khiba leiti aduga MNF IM na claim tawjariba Manipur leiriba Mizo singi Mizoram da leiriba Mizo singa amatoina punsinduna Indian Union gi makhada Union Territory status tanabagi wafam Mizoram gi MNF na khanakhibasu leiti haina phongdorakli Mizoram da based over MNF ki members sing na kariguma Manipur gi oina nauna semliba MNF IM gi thabak thoram sing da yarum labadi madudagi thorakpa fafattagi daita masana pujagadabani aduga Mizo National Front amadi masigi Aijol da leiba headquarter da Manipur na nauna semliba MNF IM asi hojik affiliation tawrakhiba leite haina sucherol asina phongdorakli Asiba ama fangle
Porongpa Police Station gi manung chanba telepathy gi Imphal Tural khongnungda nupa gi Asiba hakchang ama taduna leiramle. Numit nini humni gi mamangdagi hakchang adu leirakhiba oina dawi masak maming chapchana khangma ngamdri. Masa adu patha pumthare masak khangdongnabagi damak Jenims ki mok chu thamli. Ana layeng ga mari leinaba thabak sing kupna yengsilagani lup manga. Ana layeng ga mari leinaba thabak sing maru oina hospital singi thabak thoram pumna makupna yengsilagani haina lalo lup manga na punna thadorok pacherol amana phongdoragli. Lona thingraba Kanglaipak Communist Party Kanglai Yawal Kanalup People's Revolutionary Party of Kanglaipak People's Revolutionary Party of Kanglaipak Progressive Amadi Koireng na luchingba United National Liberation Front na puna thadorok pacherol amana hai hospital laying balak pamiyoi sing siba naba yaurak pada patient party ga hospital authority amadi doctor singa gi marakta khana choina bagi thodok wathok yamna toina thoragli. Handak ta August Taraga mapandagi September kunga mathoi fawbada Regional Institute of Medical Sciences RIMS Hospital laying balaki ba miyoi manga sikhiba sina maram orega thoragli ba wathok lanthok sing asina fiba masi hena sathi ba mawng amada lakpi yai haiba takle. RIMS Hospital handak thoragli ba thodok sing asi laibak miyam gi khwaidagi laibak thibani. Thodok sing asina RIMS Hospital da ka hena senja thumja tawbagi amadi achal mirai naibagi kumpu balaina adugi layong uthokle haina cherol asina phongdoragli. Cherol asina hai hawragli ba wathok sing asina hanadagi thajanabagi chang nongmagi hanthaраklaba doctor amadi anaba singi marakta lainariba mari si amuka hena sokhallagani sel thumgi awaba kaya mayoknaduna hingliba lairaba miyamgi analayenggi lamda awaba amadi khudongchadabagi chaitheng ka hena piragani. Thodok sing asina kanglai miyambu malemgi miyam mangda ikai firuk khumale. RIMS Hospital handak thokliba wathok sing asi leibak miyam amadi mari leinaba pumnamakna yamna hakchingna lawbigadabani icham chamba thodok ama oina lawfam thokte hairi cherol asina hai leiba khunaibu ngaknaba amasung kannabagidamak leiriba lanmi singna masagi thawai fawba katuna mathaudang pangthokani haina wasak lona riba siguma doctor singsu sinfam asida changlakpada miyoiba khunaibu kannabagidamak ahakpa thaudang lawgani haina wasak pagi chanabi leiri. Doctor gi sinfam haibasi miyoiba khunaina khwaidagi ikai khunaba thak kwangba amadi mamal leina lawba sinfam amani. Doctor singna tumba chaba khangdana chokthaba naidana amadi khudong thiba kaya mayoknaduna ahing nungthel naidana thabak tawi pumnama asi oiduna su handak tholiba thodok sing asigi marakta thodok kharagi hek tabada hospital asigi doctor sing amasung authority gi maikaida thawoidaba khara leikre haibagi prima facie evidence phangi masimak laibak thimani. Tungda siguma thodok thohandana hona famthoi masagi duty tawriba resident doctor singna thabak mafamda lengduna leigadabani hainasu cherol asina phongdoragli. Karamba doctor na masamangna layengliba anaba miyoi amabu sianinglam gadagi haina hangladuna cherol asina hai mana layengliba miyoi amabu sianingadaba doctor amata taibang pansida leiroi ana layengi thabak asi yamna waba aduga lusuluba thabakni. Operation tawbada siriba khudingmak doctor singna soibadagi sibani hairagadi madu achumba nate amaramda miyoi kaya layeng duna thawai kaya kalliba doctor amabu asoiba ama yaurakpada moral hatokpiba haibasi achumba thawong nate hairi. Doctor singi opinion matung ina Chingsubam Manjuna September kunga mathoida leikhidabadu operation tawduna angang unaraba matungda I hatharakpana maram oiraga leikhidabani haina pali. Post Partum hemorrhage haina su khangnaba angang unaraba matungda I hatharakpagi thawong asi yamna toina thokpa aruba thawong amani. Malemgi oina chabok pichada manga tarana angang unaba matamda post partum hemorrhage mayoknei aduga malemgi oina angang unabada sibagi chada kunga manga kunthadi masina thoganbani. Karigumba matamda doctor singsu miyoi banina soiba lanba yaugani asigumba soirakpadagi misi mina yaurakpa tarabasu aikhoina tawgadabasi mob sagatuna thawai kaya kanafam oiriba aikoi hospital singilan thumangta hanba doctor amadi staff sing fuba chaiba tawbadu natte mob violence haibasi chawkhotpagi lichet natte civilization gi mayokta leiba thawong amani hairi. Cherol asina hai handak marak RIMS ta mathang thorakliba thodok sing asi Yawlof mangana hakchina lawi matung tarakpada siguma thodok sing amuhana thoktanaba Health and Family Welfare gi task force na ana layenga mari leinaba thabak sing maru oina hospital singi thabak thoram sing kupna yengsilagani. Lanai layeng sangda thabak tawriba RIMS ki doctor kharagi ming phongdorakli. Lanai hospital amadi clinic singda thabak tawduna sel taliba RIMS ki doctor Taraga Mathugi ming Kanglaipak Communist Party KCP taibangan ba group na phongdorakli. Lona thinkrabal loba sigi publicity secretary salaingan ba maitai na thadorok pa cherol amana hai RIMS ki medical superintendent amadi director na handak phongdoragli ba wafam asidi huran bana koktana pipakle hai ba wafam aduga pangkhak oire haina KCP taibangan ba group ki operation on eradication of public enemy na lawdabangam de medical superintendent amadi director na laiba miyamda utchaiba wafam sing thamduna su RIMS ki manungda cheliba anaiba ichel asi kharaga
Hena mayek sengnaba wafam kharasu Operation on Eradication of Public Enemy KCB Taibangan group na thijin bada khangmangam le RIMS aran ba mawng da thabak hapchin bagal loinana makhok pongna RIMS doctor oiriba singna karigumba private hospital amadi clinic sing da thabak tawba taragadi pau pibirau haina makhoi na tawriba aran ma thabak thoram sing kupsin na ba honaragliba sing adu kumja 2024 July anida RIMS ki faculty member amata private practice tawba yare haina sanaragli badi lagi ani suba sarukni haina lawdaba ngamloi haina su KCB Taibangan ba group ki chairol asina makhata na phongduragli miyam na khangduna leirabo afam sing RIMS ki director medical superintendent administrator amadi doctor sing lotsen duna thamna ba honna ba haibasi achak pa may bufi na kuptuna thambaga pangkhak oigani haibasi khangjin ba fai RIMS ki oina private security chani yang khairom lei aduga Delhi Wazis chana chama yang khairom lei haibasi lupna thijin badagi khanglei masigi damak thadarak pa senfam kaya dagi thagi oina yamlaba percentage kaya lawbana su director gi achoba income ama oiri aran ba mong thabak hapaga loina RIMS ki campus manungda canteen hangan bana chingba thawong kaya chathaduna achoba senda lambi oiri sasinaba certificate sing sejinaduna regular post pariba khuding magna numit mangani gi manungda lupta changjaraktrabadi ani suba tangka ki oina private hospital amadi clinic sing da practice tawriba doctor singi list thadurakpada makhoi gi post amadi maming matha phongdolagani haina su chairol asina makha taraklei